The Malayala Manorama Co-Private Limited na puthokpa lairik Manorama Yearbook 2024 da Houjik Thokliba Irang Asi Meitei na Houbani Haina Yaoba Thengnare Haina Kangleipak Students Association KSA ki President Sukham Bidyananda na phongdorakli wafam masing ngasi khuyatong ta leiba KSA ki mayai doisang na pangthokpa pawgi mifam amada KSA ki President Sukham Bidyananda na phongdokhibane pawgi mifam aduda Bidyananda na makata na hai India ki ajau by examination kaya da mahairui sing na yamna maru oiba lairik ama oina sizinariba Manorama Yearbook 2024 asige page number 99 da JNU da Assistant Professor oina leiba kuki furuki oda Thongkholal haukipna Houjik Manipur Thokliba Lan ase Meitei na Houbani Haina Iba Yaoba Mamang chihigi May 3 da Meitei furupna tampakta counter blockade tongduna Churaichanpur ki mass rally yaoba chatkiba kuki jogi furup sing halakpada Kangbai da athingba pibdagi Manipur Thokliba Irang ase thokhibani haina semjin sajinba wari kaya yaoba Meitei furup ase Taraga humdoi amadi taraga mari suba century da China dagi lakpa furup amani haina su lairik asida palle Houjik Thokliba Irang Asi ching amadi tam ani thokna khaidoktrabade kaidong nungda loishinba ngamloi haina su lairik asida yamna mayek sengna palle Lairik asida aranba semjin sajin wafam kaya yauriba ase the Malayala Manorama Co-Private Limited na numit 8 ni gi manungda semdoknaba matam thari amadi KSA gi maikaidagi makhoida che thaduna khangalagade Amaromda magi furup kanna bokhonabada Manipur gi puwari semdoktuna lairik oina phongdorakliba ase KSA na midyang changba horagani haina magna makha chana phongdokhe Manipur ki history si yamna fabricated oiba mongda semdok sadolakanda yamna inarakpa aduma amakak thengne jai masi Manipur ki idea of Manipur da masi yamna asawa challenge samani aduna asiguma makhal gi yamna Manipur da puwari da destroy tawba lairik sing ase masi akhoi kamdauna masi academically fight tawdege haibedu masu madu kesena ming changma loinana masi da lamda masi da leiriba yellow furup sing intellectual sing historian sing ahen ming changbi baga loinana Manipur gi apun magi saktam da singna baga loinana Manipur gi puwari da semdok sadolaga irakpa akhoi da pirakliba masi da oirakliba film sing ase kamdauna thengnagadege haibedu da akhoi gi academician sing historian sing se akhoi kokchung sina ba mathok tare haibo hom du su thamjabaga loinana hiram sida kesena su ming changjabaga loinana akhoi masi academically kamdauna fight tawdege haibegi matangda thabak thorum khara akhoi paikatpa athuba matamda hauragani haiba adu masu miyamgi mafamda akhoi laukthokjari